All Manipur United Clubs Organization amade Manipuri Literary and Cultural Forum Tripura nina khutsamnaduna Tripura ge Khowai District ke Manipuri singna khwaidagi henna khundaba mapham ama oiriba Gournagar da Nupi langi meetam ama lakliba April ki tang 30 da maikhum hangdoklagani Manipur ge mapalamda ihan hanba oina Nupi langi statue meetam asi cultural program kaya galonina amuko ge President Phairoizam Nando luwang na maikhum hangdokani Masigi damak amuko masing yamlaba team ama April kunga mapanda Tripura da khongsa lagani English singamga chamapan kontraga mapan gi December ki tang tarani thoida Manipur da thokhiba nupi lan gi thodok aduda Manipur gi nupi singna British ke mayokta utkhiba top pathona lingjel aduna matam pombada Manipur amadi mapalam da khundariba Manipuri singda maruaina Manipuri nupi singda atakham leitana thauna gi inot ama piribani Manipur gi mapalam da khundariba Manipuri singda matam chuppada Manipuri nupi singi matik mathauna ado khanghanaba gi pandam da amade Manipur gi wangmada khundariba Manipuri singna makhoiga leiminariba atai furup ki miyoi singi mamangda chawthokna leiba ngamnaba gi wakhalonda nupi langi mitamasi khinbe gi pandam thamkhibani Haukiba chai English singani ga subna kungani thoi gi December ki tang tarani thoida Tripura gi Meitei yamna khundaba mapham ama oiriba Beri Murada amuko amade Manipuri Literary and Cultural Forum Tripura na sinduna nupi langi ningsing thoram pangthokiba dugi mangoinana nupi langi mitam ama Tripura gi mapham chaba amada khinnaba gi firep laukibani Firep adu Manipur gi pukchel chawraba kayadagi mateng lauduna atenba matam gi manungda mai pakna saba ngamduna April 30 da maikhum hangdokpagi thorang tawbani Maram asina Tripura da nupi langi mitam asi khinnabagi damakta mateng panglakiba khudingmak amuko gi maikei digi thagatpa amadi tawbimal khangba ulakli